Kurumjari. ISCOM discussion time yang tabi bakwai kibik punong puahan waktu tatar muksuri kai kuno ucering ese kone thamjagadori ba topic present situation in Manipur masi bukhana na bidong telengsin bigde kai kuno zara guessing haususik agi tani maklengsin no lebiri taram noksage Dr. Y Premananda ISOD Department of Law MU oza Premananda wahan taram muksuri kai kuno churi thaga chiri oza mathangda Catherine Santa State Secretary CPIM oza Santa busu taram noksuri kai kuno churi thaga chiri oza ahan basi ai oza Premananda laksage oza ekhoi hausik oiriba Manipur gi situation si amagi mathangda ama haigadra hoida leriba situation si adum khara matam gi issue sing se tholai haita tholai ba issue si da koi hujik crucial hour ni lan gi chai masi koi lotion ba nai da ba ma leiri aduga koi tongan ba health ki education gi tongan ba sector sing da su aduga development gi low singu gi lam da su koi wahik ta ba hai da paktak na wahik ta ba gi phau charoi da gi awa ba ga su mayok na ba su dum lei ni lan gi se theng marak sida na swai matang sida haujik lori ba present situation se ahan ba gi oina kamai thambini kamai hebini sigi akoi thambiri se present situation in Manipur se aham da present situation se describe to bu hai bane hai idea se masi mi gi makha pole ko akoi di law gi kanu field si lei jaba law gi student of law obisida koi present situation si di koi gi lawless society mak di hiding de madagi di lawless di oigi tawraga adai gi marak tu leiba adumba Manipur situation ne thamni lawless mak di haibada phagta ne ba law gi ojani na ado lawless ka zum nakna ba area ne khoji leisi aduna bu koida thoiba thodo wa thok mayam si madugi ramification ngakta ne aduna law si phajana matam chana khoi enforce ta hudabagi thokiba thodo ni aduna May 3 of 2023 masi mamang da gi su leire haidana intelligence ki kari gi mayama Assam Rifle gi hana ki oiramba PC naya ga phongdu e ko adum 3rd May 2023 ki mamang da gi su adum sumba kai ko tholok pa yawi post leire moi reserve ta Assam Rifle da army thammi ga ni su hai mana adu kai ni tawda ba hai tare aduna adai potuna sumpanga da ngangna ba haibadi yadre ma so Assam Rifle ki kari gi mako oirami mina potu di dum manungda bigger conspiracy ma leibigi poti du lei ba hai tare adu leijaraga su akoina law gi kanu di yengu badadi lawless society ga naknaba adumba situation amani ana akoina sum yengjabada akoina khanari sidi Manipur si law and order gi phibam si yam phatre sineba khanari si adu ai gi wakhandadi law and order gi phibam law and order si akoina ai su maramukta haijaba akogi bigger circle ma yekpa yai akoina Venn diagram gi representation da bigger circle sin kaino kanda law and order haisine adugi matungda khatang piktak to circle ma manung ji dong yek toini ko adu sina public order kawi ana public order dugi manung du da macha ama yekpa yai maduna kaino agada security state kawi si ahum ji mai lena ngak tani ko an mase khoina law gi like takpada adagi di Supreme Court ki judgment Dr. Manohar Lohian ari 1960s kini adai case 64 ni adai case ke sum hawra kanda masi hujikti clear oirabani kaino hakanda apak pa circle sina law and order ba law and order samjam bane sidi samjam bai di mi mai halugumba adagi mi nupi phagi gumba adagi di imung manung khatna ba ade paisa nung sa beng de kai de lakhi ba suma mayam sina law and order ko that effect only individual nang effect to ba suma law and order ko madai khare hendoraga na community amagi society amagi magi rhythm duda nukti gi tawgadaba magi mathau duda ahong pirak pasina public order kawe an akhoi Manipur da lei sidi law and order natre bauchi akhoi law and order ji di sabjama huran bagumba mi mahalam bagumba mi ni khana bagumba lambi de yung ani khana bagumba that's called law and order sidi police da tawdoba ai wakhanda di law and order du hendoraga manungi khikselakpa circle public order ko public order sina community amagi noigi life to disturb tawraba public haidna public ki life to disturb tawraba sina public order ko Manipur gi sidi clear case of public order ni sida bo khoina law and order ni haibadi yaroiba we are bigger than law and order situation du dagi madagi hendoga khoi di law and order di hendo en lobu ye akoi di drone ga kapsaleiba adagi di RPG ga kapaktana missile rocket ga kapsaleiba adagi di moi 900 changa khre ga na haiba sidi
ꯑꯗꯩ ꯍꯦꯟꯗꯣꯛꯑꯕꯅꯤ ꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯏꯁꯇꯦꯠꯇ ꯊ꯭ꯔꯦꯠ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯣꯞ ꯇꯥꯖꯕꯅꯤꯀꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯒꯤꯗꯤ ꯁꯔꯨꯛ ꯆꯥꯝꯃ ꯂꯤꯁꯤꯡꯗ ꯂꯥꯛꯇ ꯀꯔꯣꯔꯗ ꯍꯦꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯥꯕ꯭ꯂꯤꯛ ꯑꯣꯔꯗꯔꯅꯦꯅ ꯈꯟꯅꯕ ꯑꯃꯨꯛ ꯌꯥꯏ ꯑꯗꯩ ꯄꯥꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯍꯦꯟꯗꯣꯛꯑꯒ ꯁꯦꯀꯨꯔꯤꯇꯤ ꯏꯁꯇꯦꯠꯁꯤꯕꯨ ꯁꯣꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯊꯥꯔꯠ ꯏꯁꯇꯦꯠꯁꯦ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯂꯨꯔꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯆꯨꯋꯦꯁꯟ ꯏꯁ ꯕꯦꯔꯤ ꯑꯦꯂꯥꯔꯃꯤꯡꯅꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯂꯔꯗ ꯍꯥꯏꯔꯒ ꯔꯦꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯔꯦꯗ ꯀꯂꯔꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯕꯦꯔꯤ ꯕꯦꯔꯤ ꯗꯦꯟꯖꯔ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯌꯥꯒꯦ ꯃꯊꯪ ꯈꯟꯅꯁꯤꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯖꯅꯤꯡꯉꯤ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ ꯑꯦꯂꯔꯠ ꯍꯥꯏꯗꯤ ꯋꯥꯔꯅꯤꯡꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅꯒ ꯐꯥꯏꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯏꯁꯇꯦꯠꯀꯤ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒ ꯄꯛꯆꯩ ꯆꯩꯔꯤꯕ ꯃꯣꯏꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯇꯧꯐꯝ ꯊꯣꯛꯏ ꯃꯣꯏꯁꯨ ꯗ꯭ꯌꯨꯇꯤꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯋꯥꯔꯃꯛꯇꯤ ꯂꯥꯎꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯦꯒ꯭ꯔꯦꯁꯟꯃꯛꯇꯤ ꯂꯥꯎꯊꯣꯛꯄꯗꯤ ꯅꯠꯇꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔꯅ ꯁꯨꯄꯒ ꯉꯥꯡꯕꯩ ꯋꯥꯅꯤ ꯔꯥꯖꯅꯤꯇꯤꯒꯤ ꯚꯥꯁꯟ ꯄꯤꯅꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯂꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯍꯥꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒꯨꯝꯕ ꯃꯣꯏꯁꯦ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯗ ꯖꯪꯒꯜ ꯋꯥꯔꯐꯤꯌꯥꯔꯗ ꯈꯔ ꯑꯗꯨꯝ ꯍꯩꯔꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯃꯣꯏꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯒꯗꯕꯅꯤ ꯑꯁꯦꯡꯕꯗꯤ ꯋꯥꯒꯤ ꯅꯤꯌꯣꯝꯗ ꯂꯥꯛꯑꯒꯗꯤ ꯀꯩꯅꯣ ꯄꯨꯂꯤꯁꯅ ꯉꯝꯃꯔꯣꯏꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕ ꯊꯝꯕꯤꯕ ꯃꯊꯪꯁꯤ ꯑꯩ ꯑꯣꯖꯥ ꯁꯥꯟꯇꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯥꯟꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯃꯅꯤꯄꯨꯔꯅꯤ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠꯀꯤ ꯄꯥꯂꯟ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯔꯤ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠꯄꯨ ꯅꯤꯡꯁꯤꯡꯉꯤꯁꯤꯁꯨ ꯃꯥꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯝꯌꯥꯟꯕ ꯑꯣꯏꯔꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯟꯅꯕꯗꯁꯨ ꯑꯣꯖꯥꯁꯨ ꯌꯥꯎꯕꯤꯈ꯭ರೆ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯅꯍꯧꯅꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯁꯤ ꯂꯨꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ ꯑꯃꯃꯝꯗꯒꯤ ꯀꯥꯔꯛꯑꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯛ ꯂꯧꯈꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯨꯝꯐꯨꯁꯤꯅ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯤꯌꯥꯝꯗ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯈꯛꯅꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯕꯤꯔꯛꯄ ꯑꯃ ꯑꯣꯏꯅ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯏ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕꯤꯕ ꯔꯟꯖꯤꯠ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯨꯝꯐꯨ ꯑꯗꯨꯒ ꯇꯝꯗ ꯅꯤꯐꯨ ꯆꯤꯡꯗ 10 ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯄꯨꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯚꯟ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯅꯨꯡꯗꯁꯨ ꯑꯝꯇ ꯄꯨꯟꯗꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗ ꯑꯣꯔꯗꯔꯁꯨ ꯌꯥꯝ ꯀꯥꯏꯔꯛꯄ ꯂꯣꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯗꯨꯅꯤ ꯂꯣꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯑꯣꯔꯗꯔꯗꯨꯅ ꯑꯃꯅꯦꯕ ꯑꯅꯤꯗꯨ ꯄꯨꯟꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯣꯔꯗꯔꯁꯤ ꯐꯖꯅ ꯇꯧꯗ꯭ꯔꯕ ꯑꯣꯔꯗꯔꯂꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯂꯣꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯂꯣꯁꯤꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦꯅ ꯄ꯭ꯔꯦꯃꯥꯅꯟꯗ ꯂꯣꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ ꯇꯥꯗꯅ ꯐꯤꯁꯨ ꯊꯝꯕꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩ ꯉꯔꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯍꯟꯗꯛꯀꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯩꯅ ꯍꯥꯏꯖꯗꯧꯔꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯑꯟꯗꯔꯂꯣꯟꯗ ꯇꯧꯔ ꯀꯥꯔꯛꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯊꯤꯀꯥ ꯇꯧꯔꯒ ꯀꯥꯔꯛꯄꯅ ꯑꯌꯥꯝꯕꯅꯤ ꯑꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒ ꯀꯥꯔꯛꯄꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯒ ꯇꯣꯛꯑꯒ ꯀꯥꯔꯛꯄꯅ ꯑꯌꯥꯝꯕꯅꯦꯕ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯥꯅꯟꯗꯁꯦ ꯑꯩꯈꯣꯏꯒꯁꯨ ꯁꯝꯅꯔꯝꯃꯤ ꯑꯗꯨ ꯑꯦꯝꯁꯨꯁꯨ ꯌꯥꯎꯋꯤ ꯑꯟꯗꯂꯣꯟꯀꯥꯔꯤꯅꯦꯕ ꯃꯥꯁꯦ ꯑꯟꯗꯂꯣꯟꯀꯥꯔꯤ ꯑꯃꯠꯇ ꯀꯥꯗꯦꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯟꯗꯂꯣꯟꯀꯥꯔꯤ ꯀꯥꯔꯛꯄ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯣꯔ ꯏꯁꯨ ꯈꯪꯒꯗꯕ ꯃꯥꯅꯦ ꯃꯤꯑꯣꯏꯁꯤꯡ ꯀꯥꯔꯛꯇ꯭ꯔꯦ ꯀꯥꯔꯛꯇꯦ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏ ꯍꯥꯏꯖꯔꯗꯤ ꯑꯩꯅ ꯕꯤꯡ ꯑꯦ ꯀꯝꯃꯨꯅꯤꯁ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯂꯪꯀꯥ ꯏꯂꯦꯛꯁꯟ ꯇꯧꯋꯦꯕ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯁꯤꯡꯁꯦ ꯍꯧꯈꯤꯕ 2019ꯗ ꯃꯣꯏ 3% ꯐꯪꯉꯦꯕꯀோ ꯑꯗꯨꯒ ꯍꯟꯗꯛꯀꯤ 21 ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟꯁꯤꯗ ꯀꯝꯃꯨꯅꯤꯁꯇ ꯀꯥꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯇꯪꯗꯨ ꯂꯛꯇꯥꯏꯗꯕ ꯂꯩꯕ ꯑꯃ ꯇꯧꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯅ ꯎꯕꯤꯔꯤꯗꯨꯅꯦꯕ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯔꯥꯖꯥꯄꯛꯁꯥꯒꯤ ꯁꯔꯀꯥꯔꯗꯨ ꯒꯣꯇꯥꯕꯌꯥ ꯔꯥꯖꯄꯛꯁꯥꯒꯤ ꯁꯔꯀꯥꯔꯗꯨ ꯃꯌꯥꯝꯅ ꯇꯧꯔꯒ ꯍꯦꯛꯇ ꯇꯧꯗꯅ ꯈꯣꯠꯇꯅ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗ 3% ꯐꯪꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯍꯟꯗꯛꯁꯦ 42.43 ꯐꯪꯉꯒ ꯀꯥꯏꯑꯦꯕ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯉꯁꯤ ꯋꯥꯁꯛ ꯂꯧꯒꯅꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯃꯣꯏꯅ ꯀꯃꯥꯏꯅ ꯀꯥꯔꯤꯅꯣ ꯃꯣꯏꯅ ꯀꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ
ꯃꯣꯏ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯅꯤ ꯊꯥꯡꯒꯣꯜ ꯅꯨꯡꯊꯪ ꯌꯦꯛꯄꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯂꯣꯏꯅ ꯑꯉꯥꯡꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯀꯥꯏꯕ ꯄꯥꯔꯇꯤꯁꯦ ꯖꯅꯇꯥ ꯚꯤꯃꯨꯛꯇꯤ ꯄꯦꯔꯥꯃꯨꯔꯥ ꯀꯧꯏꯕ ꯑꯗꯨ ꯃꯣꯏꯁꯦ ꯏꯪꯂꯤꯁ ꯍꯥꯏꯔꯒ ꯄꯤꯄꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯑꯔꯨꯅꯥ ꯀꯨꯃꯥꯔꯥ ꯗꯤꯁꯥꯅꯥꯌꯀꯤ ꯍꯥꯏꯁꯤꯅꯦ ꯆꯍꯤ ꯌꯥꯝ ꯅꯍꯥꯅꯤ ꯆꯍꯤ 55 ꯈꯛꯀꯤ ꯆꯍꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ 1971ꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯑꯞꯔꯥꯏꯖꯤꯡ ꯇꯧꯋꯦꯕ ꯏꯟꯊꯣꯛꯑꯦꯅ ꯁꯔꯀꯥꯔꯁꯦ ꯉꯝꯗꯦ ꯐꯦꯜ ꯑꯣꯏꯌꯦꯕ ꯑꯗꯨꯒ 1987 to 89 ꯑꯃꯨꯛꯁꯨ ꯇꯧꯋꯦꯕ ꯑꯥꯔꯝꯁꯦ ꯃꯣꯏ ꯂꯨꯆꯤꯡꯕ ꯂꯣꯏ ꯍꯥꯠꯈꯤꯑꯕ ꯃꯣꯏ ꯂꯨꯆꯤꯡꯕ ꯈꯔ ꯂꯦꯝꯍꯧꯋꯦꯕ ꯃꯗꯨꯅ ꯑꯃꯨꯛ ꯇꯧꯈꯠꯂꯒ ꯃꯣꯏ ꯑꯥꯔꯝ ꯑꯞꯔꯥꯏꯖꯤꯡ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯅꯣ ꯂꯥꯛꯑꯒ ꯏꯂꯦꯛꯁꯟꯁꯤ ꯌꯥꯎꯔꯗꯧꯅꯦꯅ ꯌꯥꯎꯔꯀꯥꯟꯗ ꯃꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯑꯩꯅ ꯈꯟꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅ ꯅꯨꯡ ꯌꯥꯝ ꯊꯣꯝꯕꯅ ꯑꯗꯒꯤ ꯃꯤ ꯌꯥꯝꯅ ꯀꯥꯞꯅꯕꯅ ꯍꯥꯠꯅꯕꯅ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯃꯌꯥꯝꯁꯦ ꯃꯥꯏꯅ ꯀꯟꯚꯤꯟꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯨꯡꯒꯪꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ CSO ꯏꯆꯤꯟ ꯏꯅꯥꯎꯁꯤꯗ ꯃꯣꯏ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕꯤꯔꯒ ꯏꯂꯦꯛꯁꯟꯗ ꯌꯥꯎꯕꯤꯌꯣꯕ ꯏꯂꯦꯛꯁꯟ ꯌꯥꯎ ꯃꯣꯏꯅ ꯀꯥꯔꯀꯥꯟꯗ ꯃꯣꯏꯅ ꯄꯥꯝꯕꯗꯣ ꯇꯧꯕꯤꯌꯣꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯁꯨꯕꯦꯔꯤꯅꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯏꯈꯤꯕ ꯅꯠꯇꯦꯅ ꯃꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯀꯥꯏꯈꯤꯕ ꯑꯩ ꯚꯥꯔꯠ ꯊꯨꯒꯥꯏꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯄꯨꯟꯕ ꯚꯥꯔꯠ ꯃꯥꯏꯁꯦ ꯐꯦꯗꯔꯦꯜ ꯀꯩꯅꯣꯅꯦꯕ ꯑꯗꯨ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯑꯖꯔꯕꯩꯖꯥꯟ ꯍꯥꯏꯔꯣ ꯑꯗꯒꯤ ꯅꯪꯒꯤ ꯃꯣꯜꯗꯣꯕꯥ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯃ ꯍꯥꯏꯔꯣ ꯂꯣꯏꯅꯃꯛ ꯔꯁꯤꯌꯥ ꯍꯥꯏꯔꯣ ꯂꯣꯏꯅꯃꯛꯁꯤ ꯃꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯀꯥꯏꯈꯤꯕꯅꯦꯕ ꯄ꯭ꯔꯦꯃꯥꯟꯗ ꯑꯗꯨꯅ ꯑꯩꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯟꯁꯤꯌꯁ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯜꯍꯟꯅꯤꯡꯉꯤ ꯑꯗꯨ ꯃꯤꯍꯨꯠ ꯈꯜꯂꯛꯄ ꯍꯥꯏꯁꯦ ꯊꯕꯛ ꯇꯧꯒꯗꯧꯕ ꯃꯤ ꯈꯔꯗꯤ ꯆꯪꯉꯦꯕ ꯑꯐꯕ ꯑꯗꯨꯅ ꯃꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯌꯥꯝꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ ꯑꯗꯨꯒ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯧꯒꯠꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯁꯨꯝ ꯁꯧꯒꯠꯇꯅ ꯂꯩꯔꯕ ꯅꯪꯒꯤ ꯅꯥꯒꯥ ꯈꯪꯗꯦ ꯀꯨꯀꯤ ꯈꯪꯗꯦ ꯃꯨꯁꯂꯤꯝ ꯈꯪꯗꯦ ꯃꯩꯇꯩ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯕꯦꯡꯀ꯭ꯔꯞ ꯑꯣꯏꯔꯦ ꯇꯣꯂꯣꯞ ꯄꯤꯕ ꯐꯖꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯈꯩ ꯑꯃꯠꯇ ꯀꯩꯅꯣ ꯐꯖꯅ ꯃꯤꯗ ꯗꯦ ꯃꯤꯜꯒꯤꯁꯦ ꯊꯥ 14-15 ꯁꯨꯔꯦ ꯄꯤꯗꯕ ꯑꯗꯨꯁꯨ ꯂꯨꯄꯥ 1,000 ꯈꯛꯇꯅꯤ ꯊꯥ ꯑꯃꯗ ꯀꯦꯔꯂꯥꯗꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯄꯤ ꯆꯥꯛ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁꯤꯡꯁꯦ ꯑꯗꯨ ꯄꯤꯗꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯅ ꯄꯥꯏꯔꯛꯏꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯅ ꯂꯨꯄꯥ 1,000 ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯕꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯌꯥꯗꯣꯏꯅꯦꯕ ꯆꯥꯛ ꯊꯣꯡꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯍꯦꯛ ꯊꯣꯡꯕꯗ ꯆꯦꯡ ꯌꯥꯝꯗꯣꯏꯅꯤ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯅꯣ ꯇꯧꯗꯣꯔꯤꯅꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯅꯣꯡꯃꯗ ꯂꯨꯄꯥ 1,000 ꯄꯤꯅꯔꯤꯕꯅꯦꯕ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯤꯌꯥꯎ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯃꯛꯇ꯭ꯔꯕ ꯄꯦꯟꯁꯅꯔꯁꯤꯡꯒꯤ ꯄꯦꯟꯁꯟ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯀꯥꯜꯂꯒ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯑꯕ ꯅꯠꯇ꯭ꯔꯒ ꯔꯤꯇꯥꯌꯔ ꯇꯧꯒꯗꯕ ꯃꯤꯁꯦ ꯔꯤꯏꯝꯄ꯭ꯂꯣꯏ ꯑꯃꯨꯛ ꯇꯧꯗꯅ ꯊꯕꯛ ꯁꯨꯝ ꯇꯧꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯨꯗꯤ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟ ꯂꯥꯛꯀꯅꯤ ꯑꯃ ꯇꯧꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯇꯧꯋꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛꯁꯦ ꯃꯁꯤꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ ꯑꯗꯨꯝ ꯐꯈꯤꯅꯦꯕ ꯈꯔ ꯂꯩꯔꯛꯄ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯑꯕ ꯚꯦꯂꯤꯒꯤ ꯃꯤꯁꯨ ꯍꯤꯜꯒꯤ ꯃꯤꯁꯨ ꯃꯁꯤ ꯐꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯞꯁꯟꯁꯦ ꯐꯅꯕ ꯍꯣꯠꯅꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯗ ꯀꯔꯞꯁꯟꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯏꯝꯄ꯭ꯂꯣꯌꯤ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯖꯔꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯁꯔꯀꯥꯔꯗ ꯋꯥꯅꯣꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯄꯟꯅꯤꯡꯗ꯭ꯔꯕ ꯃꯔꯝꯗꯤ ꯑꯗꯨ ꯄꯜꯂꯨꯕꯗ ꯑꯇꯩꯁꯨ ꯁꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯅ ꯑꯗꯨ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣꯕ ꯆꯥꯎꯈꯠꯄ ꯂꯝꯗꯩ ꯁꯥꯔꯚꯤꯁꯀꯤ ꯆꯍꯤ ꯍꯟꯊꯍꯜꯂꯤꯕꯅꯦꯕ ꯃꯌꯥꯝꯁꯤ ꯀꯩꯒꯤꯅꯣ ꯏꯝꯄ꯭ꯂꯣꯏꯃꯦꯟꯁꯤ ꯌꯥꯝ ꯄꯤꯅꯅꯕ ꯑꯗꯨꯅ ꯃꯥꯅ ꯃꯁꯥ ꯀꯜꯂꯤꯉꯩꯗ ꯔꯤꯇꯤꯌꯥꯔ ꯇꯧꯔꯨꯕꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯖ ꯉꯝꯃꯦꯕ ꯆꯍꯤꯁꯦ ꯌꯥꯝꯕ ꯀꯥꯟꯗ ꯔꯤꯇꯤꯌꯥꯔ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯆꯍꯤ ꯌꯥꯝꯕ ꯌꯥꯎꯔꯤꯑꯕ ꯃꯣꯏꯅ ꯄꯥꯀꯥꯟꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯍꯥꯏꯔꯤꯕ ꯂꯣꯗꯤ ꯂꯩ ꯑꯣꯔꯗꯔꯗꯨ ꯂꯩꯇꯕ ꯑꯣꯔꯗꯔꯗꯨ ꯀꯃꯥꯏꯅ ꯂꯩꯍꯟꯒꯗꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯏꯂꯦꯛꯁꯟꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯔꯗꯔꯂꯦꯁ ꯂꯩꯔꯤꯕ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯁꯔꯀꯥꯔꯁꯦ ꯀꯃꯥꯏꯅ ꯏꯟꯊꯨꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯊꯪ ꯆꯍꯤ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯟꯗꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯐꯝ ꯈꯔꯗꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ CRPFꯅ ꯁꯤꯜꯂꯅꯤ ꯑꯗꯨꯒ ꯆꯠꯄ ꯍꯧꯔꯦ ꯑꯗꯨ CRPFꯁꯨ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯄꯦꯄꯔꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯎꯅꯔꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯤꯁꯨ ꯑꯆꯧꯕ ꯑꯃꯈꯛꯇꯤ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ
Assam Rifle du chatkraba matungda or chatpa yai chatabi loina chatpa yai chatabi yai laingak na silakpa policy ni CRPF center ki khoi company singsi la kanda CRPF company singsi la kanda Manipur gi irang si loisin na bkhona ba matamda aikoi kari step lokholakadage buffer zone khaktamak ngak na ba hona ga doribra khulleikai du khaktang bom nongmai kapak na ba hona ga doribra akoi gi anti social elements singsi masi aikoi hunting tawthoga masi si aikoi kano da lakna ba pista lakna ba hona ra kadoribra karai jaga da karmaina tor kadori no CRPF singsi laga haibu wafam sida kamai thamini akoisu order mak thengna khabada kai thengna re ko koigi Assam Rifle gi yam lok thokko na te moi kari 20 kari maming kaw re su ko adu battalion ama ani adu lok thok piraga kaino na CRPF na sinbe wari ne ko loi Assam Rifle loi lok thok na te Manipur gi ana moi gi su akoigi moi aseng badi Assam Rifle ne CRPF ne moi si Central Armed Police Force kawe moi si Ministry of Home Affairs makha da leidwini aduga Indian Army gu makai gu sina akoigi Ministry of Defense ki makha da leiba ana mari de leina mo ngaktani Assam Rifle si gi ngasai gi Operation Command sine Indian Army makha da leidwini ana Indian Army si ki position khatang mana loina yamba taw bai tare ade CRPF si su mu ngasai gi khoi order du Assam Rifle gi makha da taw hai bra amai tholok pra kaino thengna ki ko how pa kam chumru khangde aduna CRPF su Assam Rifle makha da natraga mai Operation Command si Indian Army gi ra mai nong tor ko do ma moisi command ji masai makha leite ba su ayamba Operation Command ji Indian Army na tawbo Indian Army se Ministry of Defense ki makha da leideba an sigi singjo ko khamam changi aduga ngasai gi akhoina Assam Rifle di lodi pang lok thoki roi ko kaino ka da magi structure si tongan baneba mase koina kai di yaw ga da ke da Assam Rifle Act 2006 se Assam Rifle Act 2006 se da PDC Assam Rifle gi se function ahum ne ba ko akoina mandated duty kawi kaino kan Act da pi banina masi moina tawdaba yadabani adu tawdaba yadrabadu tawdaba wari ne ko si laisina aina haiji lo da yawbudu ni ko moi fa fata that's different thing ni adu Assam Rifle na khwai pha tawdu si counter insurgency operation ne ko adu counter insurgency operation du how far hoji pok successful oirabra oidabra that also questionable ni ade amana Assam Rifle ani suba thabuk sin ek ta pi bani 2006 ki Assam Rifle ek sida ma ani suba function sin kaino kanda border guarding hab border ngak pase adane khoina kuki terrorist akhoi Myanmar dagi 900 sanghan gre kan leidna ko so mayam pawlak pasida sangjali do suya da Assam Rifle ngak tom thi do madu da moina di hai khoi mi masing yamde de high technology mayam border ta tawdo pi de adu khoi khangdi kaino ek ta pi Assam Rifle border ngak ka do ni yaw to kare Manipur maru ni notice ki ko to mafam di khoi BSF na ngai ade Indo Tibetan Border Police Force ngai ade Indian Army na ngai jaga jaga matu ne khene India se border fa yam nei jabane bo ana akhoi gi border sina Assam Rifle nga ka do ba ek te yaw ba ana Assam Rifle du na any mi ma sang pa se Assam Rifle tai na yare kai no they fail their mandated duty under the ujada uzik maroina lakchaningi wafam si anou ba lakadori ba CRPF ki koi gi battalion boiro lakadori ba team duna haitare anou ba amu changakadori ba team sina Manipur da hujuzik थोलिबा इरांग सिदा अकोई इलीगल इमिग्रेंट कुकी जॉब मिलिटेंट है ना अकोई तोंगान तोंगान बा ममिंग थोनगरगा सु लेरिबा मणिपुर की इरांग की सिचुएशन से मसी मणिपुर थुगाइन ब होना रहिबा मणिपुर द इरांग लहलिबा मिसी मिना थोलिसी कनानानो हाइबसी मयाम खंगनर वापम दे कनानानो सी खंगनबा हाइनबा लेंगांग सु हाइबा लेरबा वापम सिदा ngasai lakpiriba CRPF ki team duna anoba amad oina thungaga laabani hairiba singse koi buffer zone ni hairiba aduga mai magi location area koi gi changna ba yadriba khotriba mayam se masi phakai na bagi damakta masi control tawna na bagi damakta siguma da sena doribra mafam mamata da lengdana thamaga swai dagi henjalak pa yaroi haiba aga area do kakta uhan doribra swai wafam se ni wasa lak kuji ki Assam Rifle se sindu ena ko ani do sindu e battalion kha sindu e aduga masidi मोगी सु मूवमेंट दम तौबनी हाइबने काश्मीर चखिदोइने मोसिंसिना मो Assam Rifle काउंटर इंसर्जेंसी जंगल वारफेयर दम मोजाम हाइबा कांगोनी अदुना वारी मोरगा साइगी CRPF न सिंदोइसी दम फैयेबको मसी डेवलपमेंट मखलमने खो येंबा तारे कइनो kana mafam amada ngasai paramilitary force bu oiro Indian Army bu oiro kuina lebe je phattebako adugi philosophy male masi aina haiba nate justice
ꯑꯩꯈꯣꯏꯒꯤ ꯖꯤꯕꯟ ꯔꯦꯗꯤ ꯀꯃꯤꯇꯤ ꯔꯤꯄꯣꯔꯠ 2005ꯀꯤꯗꯣ ꯃꯅꯣꯔꯃꯥ ꯂꯩꯈꯤꯗ꯭ꯔꯒ ꯁꯦꯝꯕꯗꯣ ꯑꯗꯨꯁꯨ ꯕꯦꯔꯤ ꯀ꯭ꯂꯤꯌꯥꯔꯅꯤ ꯐꯣꯔꯁ ꯑꯃꯇ ꯃꯐꯝ ꯑꯃꯗ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯊꯝꯒꯅꯨ ꯃꯁꯤ ꯕꯦꯔꯥ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯃꯣꯔꯥꯜꯗ ꯃꯥꯡꯀꯅꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯐꯤꯂꯣꯁꯣꯐꯤꯗ ꯁꯤꯟꯗꯣꯛꯄꯤꯗ ꯆꯨꯝꯃꯦ ꯑꯗꯨꯒ CRPF-ꯁꯤꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕꯅꯤ ꯁꯨꯝꯕ ꯀꯥꯎꯟꯇꯔ ꯏꯟꯁꯤꯔꯖꯦꯟꯁꯤꯃꯛꯀꯤꯗꯤ ꯇꯧꯗꯦ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯕ꯭ꯔꯥ ꯐꯣꯔꯁ ꯀꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯗꯨ ꯅꯦꯛꯁꯂꯥꯏꯠ ꯑꯦꯔꯤꯌꯥꯗ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ CRPF-ꯁꯦ ꯅꯦꯛꯁꯂꯥꯏꯠ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯆꯇꯤꯁꯒꯔ ꯑꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄꯥꯔꯠ ꯈꯔ ꯎꯔꯤꯁꯥꯒꯤ ꯄꯥꯔꯠ ꯈꯔ ꯑꯗꯒꯤ ꯖꯥꯔꯈꯥꯟꯒꯤ ꯄꯥꯔꯠ ꯈꯔ ꯁ꯭ꯋꯥꯏꯗ ꯅꯦꯛꯁꯂꯥꯏꯠꯁꯤ ꯑꯩꯈꯣꯏꯒꯤ 30 ꯃꯥꯔꯆ 2026ꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕ ꯅꯦꯛꯁꯂꯥꯏꯠꯁꯦ ꯀꯩꯅꯣꯅ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ 30 ꯃꯥꯔꯆꯀꯤ ꯇꯥꯡ 30 2016ꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯅꯦꯛꯁꯂꯥꯏꯠ ꯍꯤꯗꯥꯛ ꯇꯧꯒꯦ ꯐꯪꯉꯔꯣꯏꯕ ꯂꯣꯏ ꯍꯥꯠꯇꯣꯛꯀꯗꯣꯏꯕ ꯀꯩꯅꯣ ꯃꯥꯅ ꯄꯤꯈ꯭ꯔꯕꯅꯤ ꯋꯥꯔꯅꯤꯡ ꯆꯪꯖꯔꯣ ꯂꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯋꯤ ꯍꯦভ ꯅꯣ ꯑꯣꯞꯁꯟ एनकाउंटर ऑन द स्पॉट तौरने लाथोखरबनेब देयर विल नो नेक्सलाइट इन द अप्रैल की 2016 द नेक्सलाइट उ फंगरो लाथोकिदोरेब कैनो इंडिया गवर्नमेंट मोजे टेररिस्ट नि लौरेब अमाय तौदना अखोय मणिपुर दसु तौबमनि चंगबा कैनो कुकी यारगा नोंगै पाइदब नतेको नोंगै पाइबा मिलिटेंट मयाम दुदी वाइप आउट तौब लोइसन बजे दरकार नेब अदुगी पोसी इंडिया गवर्नमेंट की मकोकता मधु हाउ फर कयाम लेनो अखोय खंगद्रे मग एक्शन न खंगनी अदो CRPF न सिंदोरेसी अदोंगी वखंदग खरा मिलिटरी क्रैकडाउन की करीगी पोर्टग खरा लाकपा जाला मिलिटरी क्रैकडाउन हागे नोटिस सोक्तु नतेदा लैरिबा मिलिटरी फजन सिनरगा मफम मफमदु चंगगा ऑपरेशन तौरगा मीसिंदु सरेंडर तौन वार्निंग अम पिरनी अदो याद्रगदी मफमदु एनकाउंटर तौगदौनेब कैनो टेररिस्ट हाइसिटी एनिमी ऑफ द स्टेट हैन कौवेब खोयना इंडिया लोद यावबनी आर्मी एक्ट यावबनी अदुना अदुगी पोतुदा चथब चुम्मी दे बफर जोन काइन तौबसी मोइसी अमुक्सु लೈ है अमुक्सु लैति है मोइना पिरिबा बफर जोन दुदी को इंटरनेशनल लॉ की करीगी नतेब नोंगैदो अनिमक्तु काउंट मनिदो कापनदनबे वानेबको अन आइन खमबद मैतेगी ओइनदी बफर जोन थोदोन दरकार लेते कैनो अखोदी मीगी चंगा कापोइ वानेते मीना कापकपदुदा अखोगी अरैबा खुलाई खरा मागी मफमदुगी योतेक थांगते खरा लेजबा अदगी बाटिनगुमा कैगुमा पुथोगा नोंगैदो ngaksabei warinebako अन अखोदी वेरी क्लियर नि अन हुजि तौबिगदोइसिदी कुकी मिलिटेंट मैम लेब मोइन ऑक्युपाई तौरगा लेरबा सुब टेरिटोरी लिबरेट तौरदमक्ता असारफल ओइबे याय अदि सिंदोकपिबा CRPF ओइबे याय अदगी अतोब BSF हाना लेरब मैमसु लेरिनको मोइ मैमसिना मोइ मथक्ता ताकथोकनबगी एक्शन अमा लौबसे मसी फबरेन खले इन खमदा लास्ट लौरतब यारोय जुम येंगला यारोय सि इरांग इचमजम इरांग नते सिदी मिङोंदा हाननबा जेनोसाइड की कैंपेन नेबको सिदिदा खोइना यामना मॉडरेट ओइना लौब चुमदबा अदुना अमा खतंग हाइजोगे साइ लुगी यामनसु याम शांतसु अराय मिनति अखोई याम कुइन रांजे तौबिरबा याम खंगो मिनेबको अखोइना तमजरिनी अदुना हुजिकी लुगी देसु कैनोम लाक्सा बाइताय लो अखोइगी समटाइम्स स्लीप एंड नेवर डाइस अखोइ काउबा यादेको कैगन लोजी तुम्मेबको अदो सिदिसु सिदब अदुना इन खमदा लो नोंगदा हौगलखिनी अदुना लो थुगाइबसिंसे नोमटर नोमदि दंदी फंगखिनी जे आइन थाजजे नमाइजे मथंग से ओजा शांत लाक्सगे ओजा शांत अखोइगी मीडिया दा फोंटोकनरप वाफम अमा हाइतारे एजेंसी की अखोइगी कनोगी वाफम अमा खक्ता नोंमै मरुगी पाखुमदी नोंमै मरुना हनगनी हाइबा अमित शाह की वाफम को फोंदोरकपा अखोइ मयामना थेंगनै हारिबा यूनियन होम मिनिस्टर अमित शाह ना इंडिया अमसुंग पाकिस्तान की मरक्ता लैनरिबा लाइन ऑफ कंट्रोल LOC दा नोंमै कापसिलक्लबदी मसिगी पाखुम ओइना नोंमै मरुना हनगनी हाइना फोंदोकपा वाफम सिलै मागिसी अइना सुम खनबदा मचिनना सुम पंगांगदा गांगबने मोइसी प्रोपेगेंडादी याम फजबा मोइगी अखोई अमित शाह होय अखोई मोदी होइसे ममांगदसु अखोई प्राइम मिनिस्टर खरा इम्पोज तौवेना तौरगा अखोई मणिपुर की इंसर्जेंसी खरा मन पाइसल्लग हालेगा नों तौरबने बर्मारोमदा तौरी तौरमदबा प्रोपेगेंडा से हम तौ मोइना तौइसे प्रोपेगेंडा ना हेता मीसे हेता कनो दादुना नुंगाइनाबा अखोई चेंग पुरा चेंग सिंग फौ पुरा फौसिंग दे बा हाइबदुनि मान तौइसे नुमै कापदि तौनी अदु मान डायलॉग हौनी दि हाइदेबा डायलॉग ओइसने त पृथ्वी दे तौइसे नगी 1971 की बांग्लादेश लिबरेशन की दो साइन तौना लोसल नत्रो नुमै कापै लौसलु नतेबा पाकिस्तान की आर्मी दि वेस्ट रोम दे लई सोमना ईस्ट रोम दे कनो तौइने अदुना अखोई डायलॉग हौने सि मोइ याम कन हाइदबा डायलॉग की तौनी हाइबा तौरी कुमाय तौरी कना खंगदबा तौरदो खंगदि अखोइ मोट पिबि नंग डायलॉग तौब सि तौबियु नत्र प्रेमानदा
मीदो खलो पेमान द खलो एक एग्जांपल नहीं है इसे अदो अदुदी मयाम ने अदुदी पेमान द सीपीओ सिमा हाइदो खोल ꯍꯧꯖꯤꯛꯀꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯄꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯛꯏꯕ ꯁꯣꯜꯂꯛꯏꯕ ꯇꯧꯔꯛꯏꯕ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯇꯨꯝꯃꯤꯉꯩꯗꯐꯥꯎ ꯆꯪꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯕꯅꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯂꯥꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯌꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨꯗꯗꯤ ꯍꯥꯏꯔꯣꯏ ꯀꯩꯅꯣꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯤꯒ ꯑꯃꯤꯁꯥꯒ ꯃꯕꯥꯏꯁꯤ ꯍꯥꯏꯅꯈ꯭ꯔꯦꯕ ꯑꯩꯅ ꯆꯤꯡꯒꯤ ꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯏ ꯆꯤꯡꯒꯤ ꯃꯤꯗꯣ ꯃꯥꯅ ꯁꯥꯁꯟ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯤꯡꯗ ꯅꯪꯅ ꯇꯝꯗ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯍꯥꯏꯗꯤ ꯆꯤꯡꯗꯨ ꯅꯣꯡꯃꯩ ꯀꯥꯞꯁꯟꯗꯣꯏꯗꯨꯁꯨ ꯑꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯗꯨꯁꯨ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯤꯆꯝꯗꯗꯤ ꯅꯠꯇ꯭ꯔꯦ ꯉꯁꯥꯏ ꯑꯣꯖꯥ ꯄ꯭ꯔꯃꯥꯟꯗꯁꯨ ꯊꯝꯕꯤꯕ ꯌꯥꯎꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯤꯂꯤꯇꯦꯟ ꯑꯣꯏꯒꯦꯌꯨ ꯑꯃ ꯑꯣꯏꯒꯦꯌꯨ ꯃꯤꯆꯝ ꯑꯣꯏꯒꯦꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯤ ꯆꯤꯡꯁꯦ ꯑꯃꯤꯁꯥꯅ ꯉꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗ ꯇꯝꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯁꯤ ꯑꯣꯟ ꯔꯦꯀꯣꯔꯗꯅꯦꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯕꯤꯔꯦꯟ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯍꯥꯏꯗ꯭ꯔ ꯄ꯭ꯔꯦꯃꯥꯟꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯤꯡꯒꯤ ꯄ꯭ꯔꯖꯥꯗꯣ ꯃꯥ ꯍꯥꯠꯀꯦꯗꯤ ꯍꯥꯏꯔꯣꯏꯑꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯥꯁꯃꯤꯔꯒꯤꯗꯤ ꯃꯥ ꯍꯥꯏꯗ꯭ꯔꯦꯕ ꯃꯤꯂꯤꯇꯦꯟ ꯑꯣꯏꯔꯁꯨ ꯊꯥꯗꯣꯛꯑ ꯊꯝꯅꯦꯕ ꯏꯜꯂꯤꯒꯦꯜ ꯑꯗꯨꯅꯤ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯥꯗꯣꯛꯑ ꯊꯝ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯇꯧꯅꯤ ꯈꯣꯠꯅꯤ ꯁꯦ ꯅꯪꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯁꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯤ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯄꯅꯤꯁꯃꯦꯟ ꯄꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯂꯥꯎꯊꯣꯛꯇꯦꯕ ꯂꯥꯎꯊꯣꯛꯄ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯒꯤ MLA ꯍꯨꯝꯐꯨꯁꯤꯅ ꯃꯔꯤꯜ ꯄꯥꯟꯗꯕꯗꯒꯤ ꯃꯁꯤ ꯊꯦꯡꯅꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯤ MLA ꯍꯨꯝꯐꯨꯁꯤ ꯃꯉꯣꯟꯗ 10 ꯑꯃꯗꯤ ꯇꯣꯛꯑꯁꯦꯕ ꯑꯃꯗꯤ ꯃꯣꯏꯒꯤ ꯃꯤꯆꯪ ꯐꯣꯟ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯨꯝꯐꯨ ꯅꯠꯇ꯭ꯔ ꯑꯗꯨ ꯑꯗꯥ ꯇꯧ ꯌꯥꯗꯦ ꯑꯣꯄꯣꯖꯤꯁꯟꯅ ꯀꯩꯁꯨ ꯇꯧꯕ ꯄꯣꯠꯇꯤ ꯁꯔꯀꯥꯔꯁꯤ ꯁꯨꯝ ꯂꯥꯎꯕ ꯈꯣꯠꯄ ꯑꯃꯒꯤ ꯋꯥꯗꯅꯦꯕ ꯇꯧꯗꯣꯏꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLAꯁꯤ ꯃꯣꯏꯅ ꯀꯟꯅ ꯍꯥꯏꯒꯗꯧꯕ ꯑꯗꯨ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯃꯣꯏ ꯃꯟꯇ꯭ꯔꯤ ꯂꯩꯕ 39 ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗꯤ 2 ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯤ ꯌꯥꯔꯗꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯐꯪꯅꯕ ꯇꯥꯟꯒꯗꯧ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯑꯣꯟ ꯔꯦꯀꯣꯔꯗꯇ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯤ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯨꯝꯐꯨꯃꯨꯛ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯒꯤ 50 ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨ ꯔꯨꯂꯤꯡ ꯀꯥꯡꯕꯨꯁꯤꯅꯅꯦꯕ ꯑꯥꯏꯟ ꯁꯦꯝꯒꯗꯣꯏꯗꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯦꯕ ꯑꯟꯗꯂꯣꯟ ꯇꯧꯗꯣꯏꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ MLA 5 ꯑꯟꯗꯂꯣꯟꯀꯥꯔꯤ ꯑꯣꯏꯒꯗꯧꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅꯒꯤ BJPꯒꯤ ꯃꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 95 ꯔꯨꯂꯤꯡꯒꯤ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯌꯥꯎꯔ ꯂꯩꯔꯤꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛꯀꯤ ꯑꯟꯗꯂꯣꯟ ꯇꯧꯒꯗꯧꯅꯤ ꯑꯩꯈꯣꯏꯗ ꯑꯟꯗꯂꯣꯟ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯉꯁꯥꯏ ꯁ꯭ꯔꯤꯂꯪꯀꯥꯒꯤꯗꯣ ꯑꯟꯗꯂꯣꯟ ꯇꯧꯋꯦꯕ 2022ꯗꯁꯨ ꯇꯧꯏ ꯑꯗꯨꯒꯅꯦꯕ ꯐꯪꯉꯤꯗꯣ 3% ꯐꯪꯉꯝꯕ ꯃꯣꯏꯅ 43% ꯌꯧꯈꯠꯂꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯒꯗꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤ ꯀꯔꯤ ꯑꯟꯗꯂꯣꯟ ꯇꯧꯗ꯭ꯔꯤꯕꯅꯣ ꯃꯣꯏꯁꯨ ꯋꯥꯗꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯉꯥꯡꯉꯤꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯃꯣꯏꯅ ꯉꯥꯡꯕꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯊꯥꯗꯠꯂꯤ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯨ ꯃꯣꯏꯅ ꯉꯥꯡꯉꯛꯄꯒ ꯃꯤꯅꯤꯠ 5-10 ꯂꯣꯏꯁꯤꯜꯍꯟꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯗꯥꯏ ꯊꯣꯛꯏ ꯏꯁꯇ꯭ꯔꯤꯠꯇ ꯊꯣꯛꯂꯛꯄ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯤꯗꯅ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯤꯗꯕ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯑꯟꯗꯂꯣꯟ ꯀꯌా ꯑꯃ ꯑꯩꯈꯣꯏ ꯆꯪꯕ ꯇꯥꯏꯌꯦꯕ ꯃꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯈꯛꯇ ꯅꯠꯇꯦꯕ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯄꯥꯔꯇꯤ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛꯁꯦ ꯃꯁꯤ ꯑꯟꯗꯂꯣꯟ ꯀꯟꯅ ꯇꯧꯒꯗꯕ ꯑꯟꯗꯂꯣꯟ ꯇꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯇ꯭ꯔꯕ ꯄ꯭ꯔꯖꯥꯒ ꯆꯠꯃꯤꯟꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥꯒ ꯆꯠꯃꯤꯟꯅꯗ꯭ꯔꯕ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯁꯦꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯆꯍꯤ ꯑꯃꯒ ꯊꯥ 5ꯁꯦ ꯐꯖꯅ ꯁꯨꯔꯕꯅꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯊꯅꯤꯛꯀꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯔꯀꯥꯔꯁꯤ ꯂꯩꯇꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯅ ꯊꯝꯃꯤꯁꯤꯁꯨ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅ MLA ꯍꯨꯝꯐꯨꯁꯦ ꯐꯜꯂꯛꯑꯒ 10 ꯈꯥꯏꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯕ ꯑꯗꯨꯕꯨ 10 ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯂꯣꯞ ꯆꯥꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯐꯪꯕ ꯌꯥꯕ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯑꯗꯨꯝ ꯐꯪꯉꯤ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯥꯏꯕ ꯌꯥꯎꯗꯅ ꯃꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁꯦꯜ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟꯒꯤ ꯐꯥꯏꯜ ꯁꯨꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯃꯌꯥꯝꯅ ꯅꯩꯅꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯊꯝꯅꯈꯤꯕ ꯋꯥꯐꯝꯅꯤ ꯑꯗꯣ 10 ꯈꯥꯏꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯁꯦ ꯁꯨꯝ ꯈꯥꯏꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯕꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯉꯤꯕ ꯇꯧꯐꯝ ꯊꯣꯛꯄ ꯐꯪꯉꯤꯕꯅꯤꯅ MLA ꯍꯨꯝꯐꯨꯁꯤ ꯃꯔꯤꯜ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯑꯝꯇ ꯃꯥꯟꯅꯗꯦ ꯃꯈꯣꯏ ꯍꯨꯝꯐꯨꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯁꯂꯥꯛ ꯁꯥꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯁꯦꯄꯔꯦꯠ ꯇꯧ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗ ꯑꯟꯗꯂꯣꯟꯗ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯗꯤ ꯃꯈꯣꯏ 10 ꯁꯦ 7 ꯑꯃꯗꯤ BJPꯒꯤ ꯆꯪ ꯂꯥꯎꯕ ꯃꯦꯝꯕꯔꯅꯦꯕ 2 ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕꯅꯦꯕ ꯃꯈꯣꯏꯗ ꯀꯔꯤꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ BJPꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯇꯧꯗꯣꯔꯤꯕꯅꯣ ꯑꯗꯨ ꯃꯣꯏꯗ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯀꯔꯤ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯇꯧꯔꯅꯤ ꯃꯟꯇ꯭ꯔꯤꯁꯨ ꯂꯧꯈꯠꯄ ꯌꯥꯏ ꯄꯥꯔꯇꯤꯁꯨ ꯂꯧꯈꯠꯄ ꯌꯥꯏꯌꯦ ꯅꯪ BJPꯗꯒꯤ ꯃꯤ ꯌꯥꯝ ꯇꯥꯟꯊꯣꯛꯏꯅ ꯃꯄꯥꯟꯗ
adagi Congress tantu natrana moi discipline action lokpi aiba kaigi nang si tawri se adu ngam da ai sung BJP aiba party se si kyau si sung den ba sigi hojiti sarsan le umone mani putoje agui anarchist me am pai ro sa mane ba ai sasan ji kana to no khangdra bane ba aduna akoni yeng to di si gum ma ya se ruling party sina ma discipline action di lokol kan prajan ping to ne moi BJP de gi lokthwe natra si experience call to moi gi pakhum matik sadre aduna di noji party member se sei taruk tang thwe ga hayo dung ngammo ba adu su ngam de ba aduna mantri je physically later bane ba akui office ta sahi amaga keno je 17 months haiba tari masi later bane adu su mantri o heli ba sindok ya dai ba hom ga saw to ma ngana masi asang ka san yam haiba ni mani keno da tribal website ke ga je mantri je akui nagam yam je mantri uno phangdre ba aduna moije prajaga akoi kenoga mantri unabdo phangtari kumai tawdal ma sasin tawko dino aduna bi sidu wai bije akoi di han haire bane natraga akoi hoji lebe sarkar siju akoi manung da kana guma akoi democratic oiba aduga keno akoi masigi yaw dai myam se loisan mangam mi sindokda kari kai geba aduna hoji sumba ꯊꯕꯛꯁꯤ ꯁꯨꯡꯗꯧ ꯇꯧꯗꯕ ꯃꯁꯛꯇꯣ ꯁꯨꯝꯃꯨꯜꯂꯒ ꯋꯥꯖꯥꯎꯗꯣ ꯁꯨꯡꯉꯥꯡꯉ ꯁꯨꯝ ꯊꯝꯕ ꯑꯗꯨ ꯁꯥꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ BJP ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯗꯣ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯦꯁꯦ ꯑꯩ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯁꯤ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄ꯭ꯔꯤꯃꯥꯟꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯗꯦꯡꯒꯤ ꯁꯟꯇꯣꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯗꯦꯡꯒꯤ ꯂꯩꯅꯥ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯦꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯗꯕ ꯑꯦꯔꯤꯌꯥꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯞꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯗꯥꯏ ꯖꯒꯥꯗ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯃꯇꯝ ꯃꯇꯝꯒꯤ ꯍꯦꯛꯇ ꯀꯥꯏꯗꯩꯅꯣ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯃꯣꯞꯁꯤ ꯇꯧꯕ ꯃꯇꯝꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒꯤ ꯌꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯉꯔꯥꯡꯁꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯋꯥꯔꯅꯤ ꯑꯟꯔꯦꯁ ꯁꯤꯆꯨꯋꯦꯁꯟꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯁꯥ ꯁꯣꯜꯂꯕꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯤꯔꯣꯜꯂꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯣꯞ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔ ꯂꯧꯍꯧꯒꯗꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯡꯒꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯂꯥꯏꯆꯠ ꯑꯃ ꯁꯟꯇꯣꯔꯛꯄꯒꯤ ꯃꯇꯥꯡꯒꯥꯏꯁꯤ ꯌꯧꯔꯛꯄ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯥꯡꯖꯧꯅꯅ ꯃꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯤ ꯂꯧꯅꯅꯕ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯤꯗꯅ ꯃꯦꯗꯤꯌꯥꯗꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁꯤꯡꯗ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯊꯣꯛꯇꯅꯕ ꯀꯟꯇ꯭ꯔꯣꯜꯁꯤ ꯌꯥꯝ ꯊꯨꯅ ꯇꯧꯍꯧꯅꯅꯕꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯍꯣꯕ ꯂꯩꯍꯧꯗꯅꯕꯁꯤ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯀꯃꯥꯏꯅ ꯍꯥꯏꯕꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯜꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯤꯔꯛꯀꯗꯕ ꯃꯤꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯕ ꯃꯥꯅꯤ ꯃꯁꯤ ꯃꯔꯤꯗꯩ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯊꯝꯕꯤꯕ ꯑꯗꯒꯤꯗꯤ ꯑꯦꯡꯀꯔꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯁꯤ ꯁꯤ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯅ ꯌꯦꯡꯗꯧꯅꯦꯕꯀꯣ ꯑꯃꯈꯛ ꯌꯦꯡꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯃ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯕꯣꯝ ꯀꯥꯞꯄꯟꯕ ꯃꯤ ꯍꯥꯠꯄꯒꯤ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯗꯧꯃꯤꯅ ꯇꯧꯒꯗꯧꯅꯦꯕ ꯑꯗꯨꯁꯨ ꯀꯣ ꯑꯩꯅ ꯆꯠꯂ ꯂꯥꯟ ꯀꯥꯞꯅꯔꯨꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯆꯪꯉ ꯂꯥꯟꯐꯝ ꯆꯪꯉꯨ ꯌꯥꯄꯣꯠꯇꯦ ꯂꯥꯟꯐꯝꯗꯨ ꯇꯧꯅꯗꯕꯃꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯩ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯗꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯩꯔꯤꯅꯦꯕꯀꯣ ꯃꯣꯏꯁꯤꯡꯗꯨ ꯀꯅꯥꯅ ꯑꯣꯔꯗꯔ ꯄꯤꯅꯤ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯍꯣꯠꯂꯒ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯃꯨꯛ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏꯗ ꯐꯦꯜ ꯑꯣꯏꯕ ꯋꯥꯔꯤꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯩꯅꯖꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ MLA ꯅꯠꯇꯦ MP ꯁꯨ ꯂꯩꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ MLA ꯍꯨꯝꯐꯨꯅꯤ 50+10 ꯃꯊꯪ ꯂꯩꯔꯦ ꯑꯗꯒꯤꯗꯤ MP ꯑꯍꯨꯝꯁꯨ ꯑꯃꯨꯛ ꯂꯩꯕ MPꯒꯤ ꯔꯣꯜꯁꯨ ꯌꯥꯝ ꯆꯥꯎꯏꯀꯣ ꯑꯩꯈꯣꯏꯅꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯥꯏꯅ ꯉꯥꯡꯕꯅꯤ ꯃꯣꯏ ꯃꯊꯧ ꯑꯃ ꯅꯠꯇꯦ MPꯅ ꯇꯧꯗꯧꯅꯤ ꯗꯦ ꯑꯥꯔ ꯔꯤꯄ꯭ꯔꯖꯦꯟꯇꯤꯡ ꯃꯅꯤꯄꯨꯔ MP ꯑꯍꯨꯝꯁꯤ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯅꯦꯕ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯃ ꯂꯣꯛ ꯁꯚꯥꯗ ꯑꯅꯤ ꯏꯔꯦꯁꯄꯦꯛꯇꯤꯚ ꯄꯥꯔꯇꯤ ꯋꯥꯟꯁ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯑꯗꯩ ꯁꯥꯇ꯭ꯔꯒꯤ ꯃꯨꯞꯃꯦꯟ ꯌꯥꯎꯔꯛꯄꯗ ꯀꯔꯤꯗ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯕꯨꯠ ꯂꯦꯞꯄꯤꯁꯤ ꯏꯆꯝ ꯆꯝꯅ ꯂꯦꯞꯄꯒ ꯆꯧꯀꯤꯗ ꯐꯝꯃꯒ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯐꯝꯗꯣ ꯄꯥꯏꯔꯒ ꯁꯔꯀꯥꯔ ꯉꯥꯛꯄꯗꯨ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯁꯦ ꯃꯣꯏ ꯂꯣꯏ ꯁꯤꯜꯂꯗꯧꯅꯤ ꯄ꯭ꯔꯖꯥ ꯑꯃꯠꯇ ꯑꯁꯦꯡꯕꯗꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯑꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯌꯥꯔꯣꯏꯕ
MLA मंत्री अदगी MP से लोई महूत छिलगा अखोज वेलफेयर सोसाइटी ने प्रजा सिंह सी वेलफेयर ओइनबा मोय लोई सथरदोने अखोज अमत सथरक्तबदगी ने प्रजा सिंह ओन तैनबदा बोट की आठ थोक्त्रबने खोइदी आइना बोट थादरीबा MLA ओइखरबा MP ओइखरबा सिदा लोई तौदोने कैमत तौद्रमिना मयान मा पांथोरकोइ वारीने आइना खंबदा क्वाइ फास्ट टारगेट MLA की MP गजी MP हुमजु काय चकी होजिबो थी खंद्रे MP हुमौजी हाँ वांग टीवी कई खर MP हम जो थी खंद्रे MP हम पुलप पुनजनदौनी दे आर रिप्रेजेंटिंग मणिपुर राज्यसभा की लोकसभा अनी पुल मोय हम कैंपेन तौरदौनी मोय हम कैंपेन हौरदौनी मिलिट्री क्रैकडाउन तौबियु अदगी अखोई मणिपुर इंटीग्रिटी कायब यारो यूनिटी पीब यारो काय प्राइम से उनब होम से उनब अदगी मिनिस्टर ऑफ एक्सटर्नल अफेयर उनब मिनिस्टर ऑफ डिफेंस उनदना नत्रगा अतोप MP मैम कैंपेन हौरदौनी मोय तौब यारे कैम तौदे MP हम जी फोर्सा ने कोई चलीसे फोर्सा है बदी नुआइते खतंग ये मनबर खाले एक्शन तौद्रे बासन द तौले सिमंग सोयरे अदे MLA दी लोई फोर्सा चले दु मदि साउनिंगाय मारजा जो लित्रे अदोन यामन साय पेन द फोंदो इदो हाइदी मोगी बैकग्राउंड जी येंबदा हाना सार्ट ओरिंगदि स्ट्रगल का तौरपा मयाम की थबक तौरप अदु मनते लेपै सिंग मरोइन पैसा का तालुरगा को करोड़ खरा करोड़ इफु म्यांग खै करोड़ चाम चनी पारगा बोर्सी याम फब कारबानी गान अमाइ चंग पंगाक्ते मयामन अदुना बो खोइना पीपल की पल्स खंगद्रे मी सिरसो खोदुम MLA दु मामा थोक तौ लेर हैबनिदा अन मसी मैम से अमगा मई लेदब ngaktani adagi di ngasai gi dengu deranga nadana tawrise sisu dum sarkar dum taina duni loima sarkar taina duni ai ngasai jabado akoi di welfare state kaweba now police state haidana mi har kan mi phugan adu na taba hujik si welfare state loina boksi sarkar na tawdui akoi tawr tabai wari ne adu dani marak makta khoi ira bor ka mi to ureje kaino ira bor ka dudi प्रजा के लीडर ने मोदी मोय मान लीडर ने सोथोब नते मयाम मासी लीडर ने खलगा मान मयाम सी फनब तौरइनेब अखोय सोमदना अइने लीडर ने सोथोक हाइतारे मयाम नदी लीडर ने खंगदब अदि पोत के लाइनि अदना हुजे की राइट डेंगू देरांग तौरसी कांग चिकपग तौरसी सिजु सरकार द ले राइट टू हेल्थ है जे फंडामेंटल राइट टू हेल्थ जे मदी आर्टिकल 47 ने यावबनी अदु भौजिकती सुप्रीम कोर्ट ना प्रमाण द कतरा केस अफॉर्म ले मदगी सुप्रीम कोर्ट हाइ से दिस नो मोर डायरेक्टिव प्रिंसिपल राइट टू हेल्थ इज अ पार्ट ऑफ राइट टू लाइफ ने आर्टिकल 21 के पार्ट ने ना हेल्थ टू राइट टू हेल्दी लाइफ लेत्रगदी नंगी हिंगबगे अधिकार ब कया थोइगे अदना राइट टू हेल्थ इज अ पार्ट ऑफ राइट टू लाइफ एंड हाइलाइट थोक्रम सुप्रीम कोर्ट अइना थमजरीदी सिदसु सरकार ना का हानब कनो खर काप नतब मतम चाना मसी थोगदी कमाय तौबु याय का हाइबा दगी खोइदी डायरेक्टर ऑफ हेल्थ कसु लैरिदना को मोइना कसु मसी होलिस्टिक उन सथगदबनी मिशन डायरेक्टर मानी में ngah adagi kano gi su vector borne disease kan tauba government gi su se scheme ba su leiri ne ba si mayam activate phajana tauba akhoi ji tau da khangda akhoi lei scheme di lei adagi di project lei flagship program lei si sing ji phajana implement tawriba tawdabra kanana implement tawdu ne mathong mang khangda bai tare aina khambada masi sing si phajana gang sathabiraga di ko ade amakhang haijoge matam budi khara leitre akhoi nga sai akhoi sum lu da tamjarak pada मोई तारा फरक ताबा MLA लेदो मंत्री नि यावरि है मोई सिंदु अखोगी रिप्रेजेंटेशन ऑफ पीपल एक की मखा दा तांथोप याने बको तांथोक्तबे वारी नि अदे अमना यामन थंबिबो दुमाइना BJP की सु कॉन्स्टिट्यूशन ऑफ BJP लेबने बको अदु मखा दा एक्शन लो याबने एक्शन लोक्तबे वारी नि दा अखोई अमगा सम समनदबा बासन बुदि दुम पीबको अदु तौ अदे छोइने असेंगमदि लैंगाक ताइना कनिको लैंगाक असे लेजे अदुगी लेरिनेबा अदु ओपोजिशन की रोल खतंग ओपोजिशन की ओपोज तौगदबनी गवर्नमेंट की पॉलिसी प्रोग्राम दु लाले खोले दो हाइबदु मोय मथौनेबा अदु एक्शन तौदुसी रूलिंग न तौदुनी अखोई मणिपुर की लाइबक फगे याम तौ याइने डबल इंजन हाइसे सेंटर दसु BJP नि सिदसु BJP दि तौगे याम तौ यारे अदा अखोइना तौदबे वारी ने डबल इंजन दु इंजन अमते स्टार्ट होदबे वारी ने बको अदु खतंग नुआइ तबे वारी अदु जागा सागी मिरोल बी ममा सिंग मिरोल बा होले ममा सी युम कई पाल रो वतुंग दा हान बे इचा फंगजदोइने न मदुगी वाखन द सागत जब नुआइ जब मंगलान मयाम मंगजबा लेगदोइनी अदुगा अखोइगी मिसिंग हंदरे हाइबगी प्रॉब्लम हमसु लेनी अदुना मतम की थोलकपा मोब सिदा सिंबा टियर गैस कापदगी मदुगी दगी खुदोंग थिबा थोक्तना अखोइगी लेगी तब यावरे हाइबसे सिगुंबगी रिपोर्ट सि लेरबनिना ngasai preventive measure low no hono matamda right to health to adadai da ching kadra karmaina tawgani madugi tawbom thokpa miyoi singduna ngasai gi athuba matamda masigi thabak ama chathanabagi mawong di udabaje swai areas da kamai असेंबदी गवर्नमेंट की फंक्शनरी मयाम लेदना को सी मयाम सिना मतम चा चाना तौगदबनी लेकाई लेकाई ददी लेरम दोइने सोइदन आसा नुसागा ले आसागा सी कनोना सुप्रीम कोर्ट की रूलिंग लेहरबनी
ꯃꯣꯏꯁꯤ ꯐꯖꯅ ꯇꯣꯂꯣꯞꯀ ꯄꯤꯗꯅ ꯇꯧꯍꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯚꯟ ꯑꯥꯏꯔꯟꯒꯁꯤ ꯅꯨꯄꯤꯗ ꯑꯦꯅꯤꯃꯤꯌꯥ ꯅꯥꯗꯕ ꯅꯨꯄꯤ ꯂꯩ ꯄꯣꯠꯇꯤ ꯏꯟꯗꯤꯌꯥꯗ ꯏꯟꯗꯤꯌꯥꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯦꯅꯤꯃꯤꯌꯥ ꯅꯥꯕꯗ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕ ꯑꯦꯅꯤꯃꯤꯌꯥꯁꯦ ꯅꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯏꯟꯁꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏ ꯁꯥꯏꯟꯁꯁꯨ ꯇꯝꯃꯛꯑꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗ ꯉꯁꯥꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤꯅ ꯃꯥꯒꯤ ꯕꯣꯗꯤ ꯁꯦꯜ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯦꯔꯤ ꯇꯧꯔ ꯆꯠꯇꯣꯏꯅꯦꯕ ꯉꯁꯤ ꯑꯥꯏꯔꯟꯁꯤꯅ ꯑꯗꯨꯅ ꯑꯥꯏꯔꯟꯁꯤ ꯋꯥꯠꯄꯗ ꯌꯥꯗꯕ ꯑꯗꯨꯅ ꯑꯉꯥꯡꯗ ꯑꯦꯅꯤꯃꯤꯌꯥꯁꯤ ꯅꯥ ꯇꯥꯔꯒꯗꯤ ꯏ ꯋꯥꯠꯄ ꯂꯥꯏꯅꯥꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯋꯥꯠꯄꯁꯦ ꯃꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯁꯤꯅ ꯂꯥꯏꯅꯥ ꯃꯌꯥꯝ ꯆꯪꯉꯛꯄꯗ ꯗꯤꯐꯦꯟꯁꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯂꯥꯏꯅꯥ ꯃꯌꯥꯝ ꯂꯣꯏ ꯅꯥꯔꯛꯑꯅꯦꯕ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯗ ꯑꯦꯅꯤꯃꯤꯌꯥꯒꯤ ꯁ꯭ꯀꯤꯝ ꯂꯩꯕꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤꯔꯣꯟꯕꯤ ꯃꯃꯥꯁꯤꯡꯁꯤꯗ ꯑꯁꯥꯒꯤ ꯊ꯭ꯔꯨꯗ ꯇꯧꯔꯒ ꯃꯣꯏꯁꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯗ ꯇꯧꯔꯒ ꯄꯤꯖꯧ ꯍꯥꯏꯕꯅꯦꯕ ꯑꯦꯅꯤꯃꯤꯌꯥ ꯑꯗꯩ ꯀꯦꯜꯁꯤꯌꯝ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯁ꯭ꯀꯤꯝꯒ ꯂꯩꯕꯅꯦ ꯑꯗꯣ ꯀꯌꯥꯝ ꯇꯧꯔꯤꯅꯣ ꯇꯧꯗꯕꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯅ ꯏꯍꯧ ꯍꯧꯕ ꯃꯇꯝꯗ ꯍꯧꯔꯤꯕꯗꯨꯅꯁꯨ ꯁ꯭ꯋꯥꯏꯗ ꯑꯁꯣꯜ ꯑꯅꯥ ꯂꯩ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯒꯗꯤ ꯁꯦꯀꯨꯔꯤꯇꯤ ꯇꯥꯟꯁꯤꯜꯂꯛꯑꯒ ꯑꯩꯅ ꯍꯥꯏꯖꯩꯅ ꯅꯣꯔꯃꯦꯜ ꯇꯥꯏꯝꯗ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯨ ꯁꯦꯠꯑꯞ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯐꯖꯅ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯩꯅ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯔꯛꯄꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯛꯄꯗ ꯍꯧꯖꯤꯛꯀꯤꯁꯤ ꯇꯧꯍꯧꯋꯦꯕ ꯐꯖꯅ ꯑꯩꯈꯣꯏ ꯁꯤꯗꯅ ꯂꯥꯟ ꯃꯅꯨꯡꯅꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏ ꯁꯤꯗ ꯎꯗꯦ ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯣꯞꯀ ꯇꯧꯔꯛꯄ ꯑꯗꯩ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯞ ꯕꯣꯝꯒꯁꯦ ꯄꯀꯥꯞꯇ ꯀꯥꯞꯄ ꯐꯤꯕꯝꯗꯀꯣ ꯑꯗꯣ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯗꯤ ꯍꯥꯎ ꯇꯨ ꯀꯟꯇ꯭ꯔꯣꯜ ꯃꯣꯞ ꯍꯥꯏꯁꯦ ꯄꯨꯂꯤꯁꯁꯤꯡꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯤ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯦꯕ ꯃꯣꯞꯁꯦ ꯀꯟꯇ꯭ꯔꯣꯜ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯁꯤꯅ ꯇ꯭ꯔꯦꯅꯤꯡꯒꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯄꯀꯥꯗ ꯀꯥꯞꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯂꯣꯁ ꯑꯅꯤ ꯊꯣꯛꯄꯗꯧꯅ ꯆꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯔꯦꯂꯤꯒꯨꯝꯕꯗꯅ ꯄꯨꯂꯤꯁꯀꯨꯝꯕ ꯑꯥꯔꯃꯤꯒꯨꯝꯕꯁꯤ ꯇꯨꯃꯤꯟꯅ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅꯒ ꯂꯩ ꯑꯗꯀꯣ ꯑꯩꯈꯣꯏꯅ ꯎꯕꯗꯐꯥꯎꯕ ꯄꯨꯂꯤꯁꯀ ꯑꯗꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯁꯤ ꯑꯥꯗꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡꯗ ꯆꯠꯄ ꯔꯦꯂꯤꯗꯒꯗꯤ ꯌꯥꯝꯅ ꯂꯦꯝꯅꯒ ꯂꯩꯅꯩ ꯑꯥꯒꯤ ꯔꯦꯂꯤꯗꯨꯅ ꯖꯥꯠ ꯑꯃ ꯔꯦꯂꯤꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯔꯤꯁꯤ ꯐ꯭रीडम ऑफ स्पीच एक्सप्रेशन की पार्टनेब रेली चली मांग फ्रीडम ऑफ स्पीच एक्सप्रेशन तौजरीने आर्टिकल 19(1)A की अदगी खतंग मुचथरगा ngसाई राइट टू असेंबल पीसफुली विदाउट आर्म्स हनुगा यावेबा मी मैम असेंबल तब आर्म्स से पाइब याद्रे नोंमैग पाइगा अखोई राइट टू असेंबली दी याद्रेबको अदु कुकी के सोम तौरिसिना विथ आर्म्स होइबा अदु सुया यादरबनि कैम तौद्रे मदुगा सोमदे मयाम पीसफुली चटपसिना अखोई सिदे टियर गैस कापसनबा अदगी इवन बैंक फायगा तौद नोंमै कापबु यावरि कैम कांदा अइना हाइजरिना क्राउड से कमाय मोब्स कमाय कंट्रोल तौगजे पुलिस वेल ट्रेन तौदोने सिमयाम दकालेको अदुगा मी से सावगन मी मैम नहा मैम लापसे कमाय कंट्रोल तौगदगे हाइजे हैरगदी इरांग कैम थोकदना अदुम लोइसनबा यानेबको अखोइना हाउ टू मैनेज द मोब हाउ टू मैनेज कंट्रोल द पब्लिक रैली से अखोइदा ट्रेनिंग वाटप माले पुलिस की साइड तको अदुमा अनिसुबदा माना कापिदुना मीगी रेसिडेंशियल एरिया तासलगदी स्टेट इज लायबल नि हुजि केस फु तौदि याम फरी कोइ प्रजा जिंगि अई हाइबो नते को यूपी की केस अफावम लेबनी अदुदा सुप्रीम कोर्ट हाइग्रबनी स्माइ टिया के काप मी सोबा स्टेट एदि मणिपुर पुलिस मणिपुर गवर्नमेंट लायबल नि इंडिया से लायबल नि हाइबनी दा अदुना अदुगी पोर्ट कसु ले कंपेंसेशन पिगदबनी अदुगा सी याम फजर अदे अखोर सेक्शन दारे अखोई साइड जो अखोई मणिपुर वार तम पोते एनी टाइम स्वाद नोंमै कापबू याबको अदुसु सेक्शनगदबनी साइड बाय साइड अखोई कमाय तौन मोप से कंट्रोल तौगदे है पुलिस वेल ट्रेन तौगदबनी अदुगा प्रजासिंगसु मागी राइट एसर्ट तौब मतमदा वायोलेंस यानिगे सिनबिदबा पीसफुल ओइना तौबसी चुमरन खल मोप की मतंग अमा लाक मतमसिदा लैरक मचादा चेंजलगा मसी तक्सनबा तांजनबा हाइगद्रा तक्थोकबा हाइगद्रा मोप कंट्रोल तौरिबा एजेंसी जिंगसिना लैरक मचादा चंगजलगा लैरक अखोई सोरोक अचौबा लंबी सोरोक तो थोगा तौनरंबदगी ngसाइगी युम नकनना लैबा लैरक सिंगदा चेंजलगा दगी युम नकता चंगजलगा फाबा पुनबा फुबा अदुगी कनोसी अदुम मयामना उनरबा वाफम गाक्तनी स्वाइगी एरिया सिदसु ngसाइगी लॉ एनफोर्समेंट एजेंसी हाइगदा लॉ एंड ऑर्डर गांगनबा कंट्रोल तौननबा लैसिदा मैनेजमेंट की एरिया सी अपडेट सी मतम मतम की करमाइना तौगदगी सि खननेनबगी मतम अमदी अखोई ट्रेनिंग हाइगदा करे हाइनी मसी कꯩꯅꯣꯃ ꯈꯛꯇꯤ ꯊꯝꯕꯤꯕ ꯐꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯕꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯄꯦꯃꯥꯅꯗ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯃ ꯍꯥꯏꯖꯔꯦ ꯀꯩꯅꯣꯗ ꯑꯟꯗꯂꯣꯟ ꯑꯃ ꯇꯧꯒꯗꯧꯔꯦ ꯈꯪꯉꯦ ꯇꯧꯔꯛꯀꯗꯧꯔꯤꯁꯦ ꯁꯔꯀꯥꯔꯅ ꯀꯔꯤ ꯈꯟꯅꯔꯤꯒꯦ ꯑꯗꯨ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯗꯧꯔꯤꯅꯦꯕ ꯑꯗꯨ ꯃꯤꯁꯤꯡꯁꯤꯅ ꯅꯨꯡꯗꯨꯝ ꯂꯪꯗ꯭ꯔꯤꯈꯩ ꯑꯃ ꯇꯧꯗ꯭ꯔꯤꯈꯩ ꯑꯗꯩ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯇ꯭ꯔꯤꯈꯩ ꯅ꯭ꯌꯨꯁ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯖꯥꯅ ꯑꯟꯗꯂꯣꯟꯁꯤ ꯇꯧꯔꯛꯀꯗꯧꯔꯦ ꯈꯪꯉꯗꯤ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯟꯗꯂꯣꯟ ꯀꯥꯏꯗꯨ ꯂꯨꯆꯤꯡꯕ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗꯦꯕ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯌꯥꯅꯤꯑꯕ ꯁꯤ ꯍꯟꯗꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁ ꯄꯤꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯋꯦꯕ
ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯟꯗꯣꯂꯟꯀꯥꯔꯤ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯃꯣꯏꯅ ꯎꯅꯍꯜꯂꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯍꯜꯂꯤ ꯒꯕꯔꯅꯔ ꯎꯅꯍꯜꯂꯦꯕ ꯑꯗꯨ ꯃꯥꯅ ꯁꯥꯎꯔꯤꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯅꯨꯡ ꯊꯣꯝꯃꯛꯏꯗꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯦꯃꯥꯗꯅ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯟꯗꯣꯂꯟꯀꯥꯔꯤꯁꯨ ꯈꯔ ꯚꯥꯏꯑꯣꯂꯦꯟꯁꯇꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯕ ꯏꯁꯇꯣꯒꯥꯟ ꯑꯃꯗꯤ ꯇꯧꯕ ꯑꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯟꯗꯣꯂꯟꯀꯥꯔꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯒꯦ ꯄꯥꯎ ꯐꯥꯎꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯃꯗꯨꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯨꯅꯦꯕ ꯄꯥꯎ ꯐꯥꯎꯅꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯑꯕ ꯄꯥꯎ ꯐꯥꯎꯅꯗꯤ ꯑꯟꯗꯣꯂꯟꯗꯨ ꯁꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯗꯤ ꯗꯥꯏꯂꯣꯛ ꯍꯥꯏꯕ ꯁꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯦ ꯗꯥꯏꯂꯣꯛꯁꯦ ꯐꯣꯟ ꯇꯧꯗꯦ ꯇꯨꯃꯤꯟꯅ ꯄꯩꯁꯥꯅ ꯊꯦꯝꯕ ꯑꯃ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯟꯗꯣꯂꯟꯀꯥꯔꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃ ꯇꯧꯕ ꯄꯩꯁꯥꯅ ꯊꯦꯝꯒ ꯑꯟꯗꯣꯂꯟ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯅꯕ ꯌꯥꯎꯋꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯄꯩꯁꯥꯁꯤꯅ ꯂꯣꯏꯅꯃꯛ ꯚꯣꯠꯇ ꯄꯩꯁꯥꯅ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯟꯗꯣꯂꯟꯁꯨ ꯄꯩꯁా ꯄꯤꯔꯒ ꯅꯝꯊꯅꯤ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯄꯜꯁꯤ ꯈꯪꯉꯒ ꯋꯥꯔꯤ ꯖꯥꯟ ꯁꯥꯟꯅꯒꯗꯧꯅꯦꯕ ꯀꯅꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯍꯧꯔꯦ ꯁꯥꯇ꯭ꯔꯒꯤ ꯂꯨꯆꯤꯡꯕꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨ ꯇꯧ ꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯥꯇ꯭ꯔꯒꯤ ꯂꯨꯆꯤꯡꯕꯗꯨ ꯑꯦꯝꯁꯨ ꯌꯥꯎꯕ ꯃꯥꯟꯗꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯌꯥꯎꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯒꯤ ꯐ꯭ꯔꯟꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛꯀꯁꯨ ꯗꯤꯕꯤꯖꯟꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯁꯤ ꯍꯟꯗꯛ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 6ꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗꯣꯂꯟ ꯇꯧꯅꯤ ꯍꯥꯏꯔꯦ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 6 ꯑꯃꯅ ꯆꯞ ꯃꯥꯟꯅꯕꯗꯨꯅ ꯇꯧꯔꯣꯏ ꯍꯥꯏꯔꯦ ꯀꯔꯝꯕꯅꯣ ꯆꯨꯝꯃꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯐꯥꯕ ꯄꯨꯟꯕꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯁꯥꯁꯤꯟꯅꯕ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯝ ꯇꯥꯔꯗꯤ ꯃꯗꯨ ꯐꯥꯕ ꯇꯥꯏꯌꯦꯕ ꯄ꯭ꯔꯦꯃꯥꯟꯗ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯇꯧꯈꯤꯁꯨ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯀꯤꯗꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯁꯔꯀꯥꯔꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯄꯜꯁ ꯈꯪꯗꯕ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯄꯜꯁ ꯈꯪꯉꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯅꯕ ꯊꯣꯛꯑꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯣꯛꯑꯒ ꯍꯥꯏꯕ ꯌꯥꯏꯅ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯕ ꯌꯥꯕꯗ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯉꯁꯥꯏ ꯑꯣꯖꯥ ꯍꯣꯏꯅ ꯍꯥꯏꯕꯤꯕꯗ ꯑꯟꯗꯣꯂꯟ ꯌꯥꯎꯗꯕ ꯃꯤꯅ ꯑꯦꯂꯦꯛꯁꯟ लेपꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯪꯗꯕ ꯃꯤꯅ ꯑꯦꯂꯦꯛꯁꯟ लेपꯛꯄꯗꯒꯤ ꯑꯦꯂꯦꯛꯁꯟ ꯀꯥꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯔꯛꯏꯕ ꯄ꯭ꯔꯖꯦꯟ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯏꯐ ꯕꯥꯏ ꯏꯂꯦꯛꯁꯟꯒꯁꯤ ꯇꯧꯗꯅ ꯑꯦꯂꯦꯛꯁꯟꯁꯤ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯑꯐꯕ ꯃꯤꯍꯨꯠ ꯈꯜꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤꯁꯤ ꯑꯗꯨꯝ ꯀꯥꯔꯛꯀꯗꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯅ ꯂꯦꯞꯄꯒ ꯀꯔꯝꯕ ꯃꯤꯍꯨꯠ ꯈꯟꯒꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯅꯪꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯅꯤ ꯃꯤ ꯁꯤꯈ꯭ꯔꯒꯨꯝꯅ ꯇꯧꯕ ꯃꯤꯠ ꯇꯥꯝ ꯏꯂꯦꯛꯁꯟ ꯍꯥꯏꯕ ꯃꯥꯜꯂꯤ ꯅꯪꯒꯤꯁꯦ ꯁꯤ ꯁꯔꯀꯥꯔꯁꯤ ꯃꯨꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯕꯣꯏꯗꯤ ꯆꯍꯤ ꯈꯔꯂꯩꯔꯕꯣꯏꯗꯤ ꯅꯠꯇ꯭ꯔ ꯊꯥ 6 ꯂꯩꯔꯕꯣꯏꯗꯤ ꯃꯤꯠ ꯇꯥꯝ ꯏꯂꯦꯛꯁꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯣꯏꯁꯤꯗꯤ ꯗꯕꯜ ꯏꯁꯤꯅꯤ ꯑꯃ ꯇꯧꯔꯒꯗꯤ ꯑꯗꯨ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯕꯥꯏ ꯏꯂꯦꯛꯁꯟ ꯅꯠꯇꯦ ꯃꯤꯇꯥꯝ ꯇꯧꯔꯨꯕꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯔꯨꯂꯤꯡꯗ ꯂꯩꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗꯤ ꯀꯥꯒꯗꯧꯁꯤ ꯃꯁꯤꯡꯁꯦ ꯑꯀꯛꯅꯕ ꯑꯣꯏꯅꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯗꯤ ꯔꯨꯂꯤꯡꯒꯤ ꯊꯕꯛ ꯇꯧꯗꯦꯕ ꯑꯌꯥꯝꯕ ꯃꯇꯝ ꯇꯧꯔꯤꯁꯦ ꯔꯨꯂꯤꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯀꯩ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯨ ꯄꯤꯖꯩꯌꯦꯕ ꯃꯣꯏꯗ ꯑꯗꯨꯅꯅꯦꯕ ꯃꯣꯏꯁꯦ ꯀꯩꯅꯣ ꯋꯥ ꯉꯥꯡꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯏ ꯁꯔꯀꯥꯔ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯄꯤꯖꯗꯧꯔꯤꯅꯤ ꯃꯣꯏꯗ ꯇꯧꯗꯅꯕ ꯀꯩ ꯇꯧꯗꯅꯕ ꯑꯃ ꯇꯧꯕ ꯄꯩꯁꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯣꯏꯅ ꯄꯥꯝꯕ ꯊꯤꯀꯥ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯨ ꯄꯤꯕꯒꯤꯁꯦ ꯊꯤꯀꯥ ꯕꯤꯜ ꯇꯥꯟꯅꯕꯗꯅ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯗꯥꯏꯗ ꯀꯩ ꯇꯧꯔꯤ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯕ ꯉꯥꯛꯇꯅꯦꯕ ꯊꯤꯀꯥꯗꯥꯔ ꯑꯟꯗꯣꯂꯟ ꯇꯧꯔꯤꯗꯨꯗꯤ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯑꯟꯗꯣꯂꯟ ꯇꯧꯔꯕꯅꯤ ꯃꯣꯏ ꯐꯪꯗ꯭ꯔꯦꯅ ꯀꯅꯥ ꯇꯧꯔꯦ ꯃꯣꯏꯅ ꯃꯟꯇ꯭ꯔꯤꯅ ꯇꯧꯈ꯭ꯔꯦ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨ ꯈꯕꯔꯗꯒꯤ ꯈꯪꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅꯗꯤ ꯀꯃꯥꯏꯅ ꯈꯪꯒꯗꯧꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯗꯨ ꯍꯨꯅꯦꯕ ꯑꯩꯅ ꯀ꯭ꯔꯣꯔ 10ꯒꯤ ꯊꯤꯀꯥ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯗꯨꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯇꯧꯔꯝ ꯇꯥꯔꯕꯣꯏꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯨ ꯀꯧꯋꯦꯕ ꯑꯗꯣ ꯃꯗꯨ ꯄꯤꯖ ꯃꯥꯁꯦ ꯄ꯭ꯔꯖꯥꯒꯤ ꯋꯥ ꯉꯥꯡꯍꯜꯂꯣꯏꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤ ꯈꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯕꯔꯗꯒꯤ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧꯔꯤꯗꯤꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯥꯝ ꯄꯣꯜ ꯇꯧ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯀꯛꯀꯅꯤ ꯌꯥꯝ ꯀꯥꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯄ꯭ꯔꯃꯥꯟꯗ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ ꯉꯁꯤ ꯈꯟꯅ ꯅꯩꯅꯖꯔꯤꯕꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯛꯏꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯊꯥꯒꯠꯄꯤꯔꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯄꯦꯟꯅꯗꯕꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯕꯤꯕ ꯑꯦꯔꯤꯌꯥꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ
सरकार मनुंगदा लेंगाक मनुंगदा नत्रगना पार्टी मनुंगदा खाइबुंग तानबगी सिचुएशन अमना दिल्लीदा मु केम तौबा अमना मणिपुरदा मु लेहौबा अमना स्वाइदा कैनोम तौबा मु कैनोम तौबा मसीना मरम ओइरगा अखोई हुजिकी सोल्यूशन से पोरकपदा यामना खुरौ थांगनी हाइबा एरियासदि करमाय थंगनी अखोई हुजिक लेबा सिचुएशन सिदा ओनली सोल्यूशन सिंग साइगी अमा अनि नि अमदु थमजद्रगा अखोई कारेबा एमएलए मयाम एमपी मयाम मोइसिदी पुनबा चुमरन खलेको माय पार्टी लाइन तोपिरो गोजिती पार्टी लाइन है पार्टी सु तौदे यारोय सि पोलिटिकल पार्टी नि दैट्स डिफरेंट थिंग ने अखोइना खंगजब एरिया नते इरेस्पेक्टिव पार्टी सि तौरगा मणिपुर की खलगने अंतंग पुनबा याब्रा ने येंबो चुमेबको मसि नापाक तानादना आइगी नंगी अदु सिंदौना दा सिंदौनी अदु सु तौबियो को सुकाइति मपान थोपिरक्तबा चुमगनेबको अदुगा आइना खंबदा इरेस्पेक्टिव पार्टी मोइसी पुन्न थबक तौमिना पुल्लगदी पांगनिदना को पुन्नगदी कैम गमोय अखोइदी 60 हायरो 50 हायरो अदुम पुन्दब हौरे मसिंग थिबदगी दो अना मोइसिंगसि फजना अंतंग थबक तौहनिंगी को अदा खोइना उबददी लेबाक निंगबा लेबाक की दमक तौरगे का हाइब एमएलए गदी पांग उदेदा आई वाखन ए पोलिटिकल पार्टी ओपोजिशन रूलिंग वाना तब पांग उदे सिदे दुम खंगेबा कैनो सेंटेंस अम ngang ए मसी नुपा लेबाक निंगिने से खंगेबा हाइजन मन तब सेंटेंस अमनि थलो ngang पदा राजनीति तौब मिसिंग अखोइना खंगेबा मी कौबनी को अदोंगे पोते सुम चांगदी रूलिंग चु लेबाक निंदी ओपोजिशन लेबाक निंबसी खा वाले खोइदा अदुना तौगदबदु इतौ तौदे हुजिबोक्ता करामतना तौब याबा थबक्ति अखोइना खरा खंदोकसे तौब याबा थब 1 नंबर 1 2 नंबर 2 द सी कान नंबर 5 द सी का खल्लेबको अदोमददी इसंग चंगसेलक्ते एमपी सिंग चंगसेलक्ते एमएलए चंगसेलक्ते ओपोजिशन चंगसेलक्ते अन सिदी बे डेंजर नि अना खंबदा मोइसिंगसी यूनिफाई होइना को कोइ यूनिफाई कमान गानागा चीफ मिनिस्टर पियू गाना हाइदना अदु पुतोक तोगा सिगी एमएलए एमपी सिंगी यूनिफाई कमान अमगी मखादा चथरगा मोइ मसे यानजा तारे यानरगा सेंटर दा कैदा तकपा तहुम थोक तौदरगदिना मोइ इलेक्शन मथंग इलेक्शन दा लोइ खंगदोइनि न खौ अदना खबद फगद ताकदो माल अखोइगी यूनिटी म लेनिंगिसे सिमतान अखोइ मणिपुर चीफ मिनिस्टर दो सतन हाइरुरेबा अइना दरगास मोना उनजगी हाइदना मो तौना पार्टी मयाम की रिप्रेजेंट तौदना अखोइ पार्टी मयाम इंडिया ब्लॉक की हाइतारे चीफ मिनिस्टर हाइरुरेबा चीफ मिनिस्टर ने लुसिंबियू सिदा पार्टी की वखन खन लोइना मंगसे अखोइ उनसे असि अखोइना होदोरेबा माने अदुई थबक्तुदी रूलिंग ने तौगदबनेबा अखोइ अदु तौनबा मणिपुर चीफ मिनिस्टर हाइने इवन दो माजे लेबांगा फाइते म तौरि हाइरगसु मणिपुर चीफ मिनिस्टर मुखरमतिना अखोइगी मंगोन हाइरिबने अखोइना नंग लुसिंबियू अखोइ मयाम से चलगा मणिपुर अपुनसे चलगा अखोइगी कैनोदा भारत की प्राइम मिनिस्टर हाइरुसे मा अपॉइंटमेंट लोब ngamde फिरमानदनाइ अखोइना होदुएबा अखोइ पुंजी अखोइ चसी अखोइ दाबी तौदिजे मणिपुर सुम लावनदि कानरोएबा अखोइ मयामना प्राइम मिनिस्टर दो मणिपुर लाहनबरा नत्र मागी ऑफिस चलो वाइ साबरा पार्लियामेंट दा फमिनबरा कैनुम तौताय अखोइ मयाम अदुइ तौनबसे मणिपुर चीफ मिनिस्टर सिल्लु हाइबसे अखोइना हन्नना हाइरोबनेबा अदुना मदुम ngasi मा तौदे अदु ममांगदा अखोइ मणिपुर चीफ कैनो मुख्य कैनो गवर्नर ओरमगा चकी उनिसा अखोइगी उइकेदी मादी कमाय तो प्राइम मिनिस्टर हाइरुएबा ए मणिपुर की समाय तो पोलिटिकल पार्टी मैम अदु एमएलए मैम से मोइ नौतो उनजगे कमाय तो के माने वोट लेरे खोले मतम खर लेरे तो हाइरे है अदु मादी लौथो पीरेबा अदु महदो मी लौथो पीरेबा अदु की मणिपुर चीफ मिनिस्टर खंदे माना अपॉइंटमेंट अमत अखोइगी लो अखोइगी प्राइम मिनिस्टर लोब ngamdrieba लेबा की दमत खलगा अदुना मसे अखोइ साइटेदी ओपोजिंग साइटेदी इरेस्पेक्टिव ऑफ एमएलए लेबा लेते अखोइ म्याम पुल चल चीफ मिनिस्टर हाइरोबनेबा अदु हाइरगा मजी तौगी हाइजे मोइन तौदर मजी थबकसिदी रूलिंग कांगबु मरुइना शासन पाइबा अदुइ लुसिंग बसिना मदुगे तौबा हरकदबने अदु मदु तौदबसिने अखोइ खुदों थीजी यामोइजे ngasi अखोइ मतम लोसलाबनिना आइसकोम डिस्कशन टाइम थमजरीब टॉपिक प्रेजेंट सिचुएशन इन मणिपुर मसिबु खननबदम तेलेंगसिन बी की पेकाय खुनजरबगे सिंग डॉक्टर वाई प्रेमानंद एसओडी डिपार्टमेंट ऑफ लॉ एमयू अदगो केएसए शांता स्टेट सेक्रेटरी सीपीआईएम गेस्ट अनिमपु आइसकोम डिस्कशन टाइम माइके दी रोइबोइन थागचबिकाय खुनो फोंदोक सबलोइना ngasi दमतदि आइसकोम डिस्कशन टाइम होबदिं लोइ फाव मेंग ताबि खिबा ख्वाइ खिबि खुनो रोइबोइन थागचबिकाय इकाय खुनो फोंदोक सबलोइना काइनिया थंगनिजरी बिना बिरसी खोरमजरी